ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯅꯤꯄꯥꯟ 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2025ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 104 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 104 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯎꯆꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯀꯔꯝ ꯈꯥꯡꯂꯤꯕꯒꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯅꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯀꯔꯝ ꯈꯥꯡꯂꯤꯕꯒꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯀꯔꯝ ꯈꯥꯡꯂꯤꯕꯒꯦ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯕꯤꯈꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯕꯤꯈꯤ ꯃꯤꯠꯃꯥꯡꯗꯨꯗ ꯅꯍꯥꯛꯀꯤ ꯆꯥꯔꯤ ꯐꯛ ꯐꯛꯇꯨꯅ ꯁꯥꯗꯨꯝ ꯆꯥꯔꯤ ꯐꯛ ꯐꯛꯇꯨꯅ ꯁꯥꯗꯨꯝ ꯑꯟꯁꯥꯡꯅꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯗ ꯀꯛꯂꯤꯁꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯤꯁꯦ ꯃꯇꯨꯞ ꯃꯇꯨꯞ ꯃꯃꯣꯝ ꯑꯣꯏꯕꯤ ꯀꯌꯥꯅꯤ ꯇꯥꯔꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯁꯤꯗ ꯇꯥꯔꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯁꯤꯗ ꯐꯤ ꯊꯣꯡꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯐꯤ ꯊꯣꯡꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤன் ꯃꯥꯡꯍꯜꯂꯤꯕ ꯃꯆꯟ ꯃꯆꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯂꯥꯎꯔꯤ ꯊꯨꯡꯖꯔꯤ ꯑꯄꯥꯝꯕ ꯅꯤꯡ ꯇꯝꯂꯦ ꯐꯪꯂꯦ ꯑꯩꯈꯣꯏꯒꯤ ꯍꯛ ꯊꯨꯡꯖꯔꯤ ꯑꯄꯥꯝꯕ ꯅꯤꯡ ꯇꯝꯂꯦ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯥꯎꯔꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯍꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯦ ꯊꯛꯂꯤꯁꯦ ꯃꯁꯥꯒꯤ ꯏ ꯊꯛꯂꯤꯁꯦ ꯃꯁꯥꯒꯤ ꯏ ꯑꯄꯣꯛꯄꯤ ꯄꯥꯂꯦꯝꯁꯨ ꯁꯛꯈꯪꯗ꯭ꯔꯕ ꯑꯄꯣꯛꯄꯤ ꯄꯥꯂꯦꯝꯁꯨ ꯁꯛꯈꯪꯗ꯭ꯔꯕ ꯐꯤꯖꯦꯜ ꯂꯩꯇꯦꯡ ꯅꯤꯡꯊꯤꯕꯗꯣ ꯊꯣꯔꯛꯄ ꯋꯥꯍꯩꯅ ꯆꯤꯝꯕꯥꯜꯗꯩ ꯌꯦꯡꯉꯣ ꯀꯗꯥꯏꯗꯅꯣ ꯍꯟꯊꯅ ꯌꯦꯡꯉꯣ ꯀꯗꯥꯏꯗꯅꯣ ꯍꯟꯊꯅ ꯈꯣꯛꯐꯝꯗꯣ ꯇꯥꯔꯤꯕ ꯅꯈꯣꯏꯒꯤ ꯂꯝꯕꯤꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯂꯝꯕꯤꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯂꯥꯛꯂꯕꯗ ꯀꯨꯡꯒꯤ ꯅꯣꯡꯖꯨ ꯏꯪꯅꯕ ꯂꯣꯡꯏꯪꯅ ꯈꯤꯡꯂꯛꯄꯗ ꯀꯣꯛꯂꯒꯅꯤ ꯈꯟꯖꯔꯝꯕꯤ ꯃꯩꯆꯥꯛꯇꯣ ꯀꯣꯛꯂꯒꯅꯤ ꯈꯟꯖꯔꯝꯕꯤ ꯃꯩꯆꯥꯛꯇꯣ ꯃꯩꯋꯥꯏꯔꯛꯂꯦ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯃꯩꯋꯥꯏꯔꯛꯂꯦ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯇꯦꯡꯊꯥ ꯅꯥꯋꯩ ꯈꯣꯜꯇꯅ
ꯇꯦꯡꯊꯥ ꯅꯥꯋꯩ ꯈꯣꯜꯇꯅ ꯃꯄꯥꯔꯤ ꯃꯃꯣꯝꯒꯤ ꯇꯦꯡꯊꯥ ꯅꯥꯋꯩ ꯈꯣꯜꯇꯅ ꯀꯔꯝ ꯈꯥꯡꯂꯤꯕꯅꯤ ꯃꯩꯇꯩ ꯄꯣꯛꯄꯤ ꯀꯔꯝ ꯈꯥꯡꯂꯤꯕꯒꯦ ꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 104ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯇꯨꯂꯤꯍꯜ ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 3 ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝꯒꯤ ꯁꯩꯔꯦꯡ ꯍꯦ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯍꯦ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯦ ꯏꯃꯥ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯣꯂꯣꯏ ꯃꯤꯂꯦꯟꯗꯤ ꯅꯤꯡꯊꯤꯕꯤ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯣꯂꯣꯏ ꯃꯤꯂꯦꯟꯗꯤ ꯅꯤꯡꯊꯤꯕꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯣ ꯑꯣꯏꯔꯤꯗꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯔꯤꯗꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒꯤ ꯎꯠꯀꯤ ꯃꯄꯩ ꯍꯦ ꯏꯃꯥ ꯏꯃꯥꯋꯣ ꯏꯃꯨ ꯅꯥꯏꯃꯨꯒꯤ ꯏꯈꯦꯡꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯏꯃꯨ ꯅꯥꯏꯃꯨꯒꯤ ꯏꯈꯦꯡꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯀꯩꯗꯧꯉꯩ ꯀꯔꯤ ꯅꯨꯃꯤꯠ ꯄꯥꯂꯦꯝ ꯏꯃꯥꯒꯤ ꯁꯛꯇꯝꯁꯦ ꯏꯃꯥ ꯅꯪꯒꯤ ꯇꯝꯄꯥꯛꯁꯦ ꯎꯒꯅꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯀꯜꯂꯛꯄꯅ ꯎꯆꯨꯛ ꯑꯣꯏ ꯌꯦꯡꯅꯕꯅ ꯁꯝꯕꯜ ꯑꯣꯏ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯁꯛꯇꯝꯁꯦ ꯀꯔꯤ ꯅꯨꯃꯤꯠꯄꯨ ꯎꯒꯅꯤ ꯑꯁꯦꯡꯕ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯒ ꯂꯩꯁꯨ ꯌꯥꯎꯗꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤꯒꯤ ꯈꯦꯠꯅꯕ ꯃꯔꯛꯁꯤꯗ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯒ ꯂꯩꯁꯨ ꯌꯥꯎꯗꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤꯒꯤ ꯈꯦꯠꯅꯕ ꯃꯔꯛꯁꯤꯗ ꯀꯌꯥꯗ ꯋꯥꯔꯕ ꯄꯂꯦꯝꯃꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯃꯇꯥꯒꯨꯝ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯅꯋꯥꯒꯤ ꯍꯥꯏꯖ ꯅꯣꯟꯖ ꯇꯥꯕꯤꯗ꯭ꯔꯕ ꯁꯔꯝꯆꯠꯅ ꯑꯄꯦꯟꯕ ꯁꯛꯂꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟ ꯌꯦꯡꯅꯕꯁꯤꯡꯅ ꯑꯣꯏꯍꯜꯂꯦ ꯉꯁꯤꯗꯤ ꯑꯃꯨꯕ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯉꯝꯕ ꯀꯅꯥꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯦꯡꯂꯤ ꯂꯥꯟꯕꯨꯡ ꯃꯌꯥꯏꯁꯤꯗ ꯏꯃꯥꯕꯨ ꯆꯤꯟꯗ ꯑꯃꯉꯥꯡ ꯊꯕꯛꯅ ꯑꯃ ꯎꯠ ꯉꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯏꯃꯥꯕꯨ ꯅꯣꯛꯍꯟꯕ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯃꯃꯥ ꯅꯤꯡꯕ ꯃꯆꯥ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯃꯃꯥ ꯅꯤꯡꯕ ꯃꯆꯥ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 104ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯂꯦ ꯃꯍꯧꯁꯥꯒꯨꯝ ꯂꯥꯛꯂꯦ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯍꯦ ꯂꯧꯃꯤ ꯅꯨꯡꯁꯤꯖꯔꯕ ꯂꯧꯃꯤ ꯑꯣ ꯌꯦꯡꯂꯣ ꯃꯥꯏꯀꯩ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯀꯨꯝꯊꯔꯣ ꯂꯧꯕꯨꯛꯇ ꯈꯣꯡ ꯆꯣꯠꯅꯕ ꯆꯤꯟ ꯆꯣꯠꯅ ꯍꯔꯥꯎꯃꯤꯅꯣꯛ ꯅꯣꯛꯅꯕ ꯍꯥꯟꯅꯒꯤ ꯂꯧꯎ ꯍꯧꯖꯤꯛꯀꯤ ꯂꯧꯒ ꯃꯥꯟꯅꯗ꯭ꯔꯦ ꯁꯟ ꯏꯔꯣꯏꯅ ꯂꯧꯕꯨꯛ ꯈꯣꯏꯕ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗꯣ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯩ ꯑꯔꯇꯤꯇꯤ ꯂꯥꯎꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯜꯂꯔꯦ ꯂꯧꯕꯨꯛꯁꯦ ꯇ꯭ꯔꯦꯛꯇꯔꯒꯤ ꯈꯣꯟꯖꯦꯜꯇꯅ ꯑꯁꯤꯁꯨ ꯈꯨꯗꯝꯅꯤꯗꯣ ꯆꯥꯎꯈꯠꯄ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯕꯒꯤ ꯂꯧꯔꯤꯌꯥ ꯌꯥꯟꯕꯤꯔꯣ ꯌꯣꯠꯄꯥꯏꯔꯣ ꯎꯆꯤ ꯃꯈꯨꯟ ꯋꯥꯏꯈꯨ ꯃꯈꯨꯟ ꯃꯦꯟꯕꯤꯔꯣ ꯅꯤꯡꯊꯤꯅ ꯂꯧꯔꯤ ꯁꯦꯝꯃꯣ ꯁꯦꯝꯕꯤꯔꯣ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯅꯅꯕ ꯂꯧꯍꯣꯟ ꯐꯣꯏꯔꯣ ꯐꯣꯏꯕꯤꯔꯣ ꯂꯧ ꯂꯤꯡꯕ ꯂꯣꯏꯁꯤꯟꯕꯤꯌꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯃꯔꯛꯇ ꯂꯧꯈꯣꯡ ꯁꯦꯡꯅ ꯁꯦꯡꯕꯤꯔꯣ ꯐꯧ ꯌꯥꯝꯅ ꯐꯪꯅꯅꯕ ꯂꯧ ꯈꯥꯎꯕꯤꯔꯣ ꯄꯥꯏꯗꯨꯅ ꯊꯥꯡꯒꯣꯜ ꯈꯨꯗꯥ ꯐꯧꯕꯤꯔꯣ ꯀꯪꯍꯟꯕꯤꯔꯣ
ꯈꯨꯗꯥꯞ ꯈꯣꯝꯂꯣ ꯈꯣꯝꯖꯤꯟꯕꯤꯔꯣ ꯐꯧ ꯀꯌꯥꯝ ꯊꯣꯛꯄꯒꯦ ꯃꯐꯝꯗꯣ ꯍꯦ ꯂꯧꯃꯤ ꯅꯨꯡꯁꯤꯖꯔꯕ ꯂꯧꯃꯤꯌꯣ ꯍꯌꯦꯡꯒꯤꯁꯨ ꯊꯝꯖꯤꯜꯂꯨ ꯆꯦꯛꯁꯤꯟꯅ ꯅꯌꯨꯝꯗ ꯉꯝꯖꯕ ꯈꯔꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯂꯣꯏꯖꯔꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤ ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀꯛꯆꯤꯡ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯊꯤꯡꯅꯥꯝ ꯇꯔꯨꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯊꯤꯡꯅꯥꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯗꯒꯤ ꯃꯔꯨ ꯐꯪꯅ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯊꯤꯡꯅꯥꯝ ꯏꯕꯣꯇꯣꯝꯕꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯗꯒꯤ ꯃꯔꯨ ꯐꯪꯅ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯗꯒꯤ ꯃꯔꯨ ꯐꯪꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯡꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯔꯥꯠꯆꯔꯤꯕ ꯑꯋꯥ ꯇꯦꯡꯊꯥ ꯅꯧꯋꯩꯅꯐꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯌꯥꯒꯤ ꯏꯃꯤꯠꯀꯤ ꯏꯔꯥ ꯍꯧꯔꯛꯐꯝ ꯇꯣꯜꯂꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯩꯗ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯋꯥꯏꯒꯤ ꯃꯄꯨ ꯁꯤꯗꯕ ꯃꯄꯨ ꯂꯩꯅꯤꯡꯊꯧ ꯀꯥꯎꯔꯕ꯭ꯔꯅꯦ ꯀꯪꯂꯩꯖꯥ ꯅꯈꯣꯏꯕꯨ ꯄꯥꯒꯤ ꯂꯤꯛꯂꯝ ꯊꯥꯗꯣꯛꯂꯝ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯈꯣꯏꯁꯨ ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯔꯤꯕꯤ ꯏꯃꯥ ꯂꯩꯃ ꯇꯔꯦꯠ ꯁꯩꯌꯣꯟꯕꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯋꯥ ꯇꯦꯡꯊꯥ ꯅꯧꯋꯩꯅꯐꯝ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯃꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯏꯒꯤ ꯍꯧꯔꯛꯐꯝꯁꯨ ꯈꯣꯡꯖꯣꯝ ꯕꯔꯕꯔꯒꯤ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛ ꯄꯦꯅꯥꯒꯤ ꯁꯔꯤ ꯈꯣꯟꯖꯦꯜ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯁꯩꯊꯥꯔꯣꯟ ꯇꯥꯈꯤꯗ꯭ꯔꯤ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕꯨ ꯅꯨꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯦ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯉꯝꯅ ꯑꯀꯥꯎ ꯋꯥꯔꯤ ꯆꯟꯈ꯭ꯔꯦꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯂꯥꯛꯂꯔꯣꯏ ꯑꯃꯨꯛ ꯋꯥꯔꯤ ꯁꯤꯡꯕꯨꯟꯁꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯏꯔꯝꯗꯝꯒꯤ ꯐꯖꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯏꯒꯤ ꯍꯧꯔꯛꯐꯝꯁꯨ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯗꯒꯤ ꯃꯔꯨ ꯐꯪꯅ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯩꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯉꯥ ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯀꯣꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯁꯩꯔꯦꯡ ꯋꯥꯀꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯋꯥꯀꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯋꯥꯀꯠ ꯍꯦ ꯇꯦꯡꯕꯥꯟꯕꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯍꯥꯛꯅ ꯄꯣꯛꯄꯤꯕꯒꯤ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯁꯛꯇꯝ ꯃꯈꯜ ꯃꯊꯦꯜꯒꯤ ꯁꯛꯑꯣꯡ ꯊꯦꯟꯗꯨꯅ ꯅꯤꯡꯊꯤꯖꯍꯜꯂꯤ ꯇꯧꯕꯨꯝꯁꯨꯡ ꯊꯋꯥꯏꯗꯤ ꯄꯥꯟꯕ ꯂꯦꯡꯕ ꯆꯠꯄ ꯉꯝꯗꯕ ꯂꯦꯡꯕꯗꯤ ꯉꯝꯕ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗꯕ ꯉꯔꯥꯡ ꯉꯁꯤ ꯍꯌꯦꯡꯒꯤ ꯂꯧꯁꯤꯡ ꯇꯥꯕ ꯂꯩꯇꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯦꯟꯗꯕ ꯀꯌꯥ ꯊꯃꯣꯏꯅꯨꯡꯗ ꯇꯦꯡꯊꯥꯔꯝꯒꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯥꯎꯕ ꯃꯤꯑꯣꯏꯕꯗꯤ ꯅꯍꯥꯛꯀꯤ ꯃꯤꯇꯝꯗꯨꯅ ꯁꯦꯝꯕꯅ ꯃꯄꯨ ꯅꯪꯒꯤ ꯃꯤꯡꯈꯩꯇꯕꯨ ꯑꯇꯠ ꯑꯀꯥꯡ ꯂꯩꯇꯅ ꯁꯣꯟꯖꯕꯒ ꯂꯣꯏꯅꯅ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯁꯤꯡꯊꯥꯅꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯥꯔꯛꯄꯗꯥꯏ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯔꯨꯆꯣ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯁꯥꯒꯩꯒꯤ ꯑꯋꯥꯠꯄ ꯑꯍꯣꯕ ꯃꯦꯟꯈꯠꯅꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯥꯏꯆꯧ ꯑꯁꯩꯕ ꯑꯣꯖꯥ ꯃꯔꯨ ꯀꯌꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯉꯝꯗꯦ ꯃꯆꯥꯅꯤ ꯅꯅꯥꯏꯅꯤ ꯍꯥꯏꯔꯒ ꯂꯪꯖꯕ ꯏꯔꯥꯜ
ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯀꯦꯝꯍꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯕꯅꯣ? ꯈꯣꯌꯨꯝ ꯅꯪꯒꯤ ꯅꯣꯡꯗꯝꯈꯣꯜ ꯀꯅꯥꯅꯁꯨ ꯈꯠꯇꯣꯛꯄ ꯉꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯀꯠꯅꯤ ꯃꯤꯇꯩ ꯀꯧꯕ ꯁꯥꯒꯩꯒꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯃꯥꯏꯆꯧꯒꯤ ꯄꯨꯟꯁꯤ ꯂꯧꯕꯒꯤ ꯃꯍꯨꯠ ꯑꯩꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯃꯥꯂꯦꯝꯕꯨ ꯂꯨꯝꯅꯕ ꯍꯤꯡꯂꯤꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯊꯋꯥꯏꯕꯨ ꯅꯈꯨꯠꯅ ꯊꯠꯇꯨꯅ ꯂꯧꯕꯤꯌꯨ꯫ ꯑꯣꯖꯥ ꯃꯔꯨ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯁꯤꯗꯕ ꯂꯣꯏꯖꯔꯦ꯫